ꯑꯩꯒꯤ ꯐꯨꯡꯒꯥꯋꯥꯔꯤꯒꯤ ꯃꯃꯤꯡ ꯂꯝꯕꯣꯏꯕꯅ ꯀꯩ ꯇꯥꯟꯕ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯝꯕꯣꯏꯕ ꯅꯨꯄꯥ ꯑꯃ ꯂꯝ ꯑꯁꯨꯝ ꯀꯣꯏꯔꯛꯄꯗ ꯎꯃꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯎꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯋꯥꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯕꯣꯏꯔꯦ꯫ ꯃꯥꯅ ꯑꯁꯨꯝꯅ ꯄꯣꯊꯥꯔꯤꯉꯩꯗꯨꯗ ꯀꯩꯖꯥꯎ ꯑꯃ ꯃꯉꯣꯟꯗ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯉꯔꯪ ꯉꯔꯪ ꯉꯪꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯀꯗꯕꯒꯤ ꯗꯝꯀꯥ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯃꯗꯨ ꯎꯕꯗ ꯂꯝꯕꯣꯏꯕꯗꯨ ꯆꯦꯟꯁꯨ ꯆꯦꯜꯍꯧꯗ, ꯎꯒꯤ ꯀꯥꯕꯁꯨ ꯀꯥꯍꯧꯗ, ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯟꯕꯗ ꯈꯟꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯀꯩ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯎꯔꯨ ꯂꯩꯗꯨꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯔꯕꯣꯏꯔꯦ꯫ ꯂꯝꯕꯣꯏꯕꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯕꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯀꯩꯗꯨꯅ ꯉꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯥꯏ ꯅꯨꯄꯥ, ꯃꯤ ꯑꯇꯩꯗꯤ ꯀꯩ ꯎꯔꯒ ꯀꯤꯗꯨꯅ ꯆꯦꯟꯅꯩ, ꯀꯔꯤꯒꯤꯅꯣ ꯅꯪꯗꯤ ꯑꯩ ꯎꯔꯒ ꯏꯃꯥꯡꯗ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯔꯤꯕꯗꯤ?" ꯂꯝꯕꯣꯏꯕꯗꯨ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯕꯣꯏꯔꯦ꯫ ꯃꯥꯅ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯔꯗꯨꯅ ꯀꯩꯗꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯌꯦꯡꯉꯣꯏ, ꯑꯩꯁꯦ ꯂꯝꯕꯣꯏꯕꯃꯛ ꯑꯣꯏꯖꯔꯕꯁꯨ ꯀꯩ ꯆꯥꯗꯨꯅ ꯍꯤꯡꯕ ꯂꯝꯕꯣꯏꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯀꯩꯒꯤ ꯂꯩꯐꯝ ꯎꯃꯪꯗꯗ ꯆꯠꯂꯤꯕꯁꯤ, ꯀꯩ ꯆꯥꯗꯕ, ꯀꯩ ꯐꯪꯗꯕ ꯀꯨꯏꯔꯕꯅꯤ꯫ ꯑꯃꯕꯨꯗꯤ ꯐꯥꯔꯕꯅꯤ, ꯈꯥꯎꯗ ꯌꯥꯎꯔꯤ, ꯑꯅꯤ ꯁꯨꯔꯒ ꯆꯥꯔꯦ ꯈꯜꯂꯝꯕꯗꯨ ꯅꯍꯥꯛ ꯂꯥꯛꯄꯁꯤ ꯎꯕꯗ ꯍꯔꯥꯎꯃꯟꯈꯤꯗꯨꯅ ꯖꯒꯣꯏ ꯁꯥꯕꯅꯤ꯫" ꯂꯝꯕꯣꯏꯕꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯀꯩꯅ, "ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯅ ꯐꯥꯕ ꯀꯩꯗꯨꯗꯤ ꯀꯗꯥꯏ, ꯑꯃꯨꯛꯇ ꯌꯦꯡꯒꯦꯗꯅ" ꯍꯥꯏꯔꯛꯄꯗ ꯂꯝꯕꯣꯏꯕꯅ, "ꯑꯗꯨꯕꯨꯗꯤ ꯌꯦꯡꯖꯧꯅꯦ, ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯪ ꯃꯥꯕꯨ ꯎꯔꯒ ꯆꯦꯟꯈꯤꯕꯒꯗꯤ ꯌꯥꯔꯣꯏꯀꯣ." "ꯀꯩꯅ? ꯆꯦꯜꯂꯣꯏ, ꯀꯔꯤꯒꯤ ꯆꯦꯜꯂꯨꯅꯤ, ꯍꯥꯏꯅꯈ꯭ꯔꯗꯕꯣ." ꯍꯥꯏꯅꯕꯗꯩ ꯂꯝꯕꯣꯏꯕꯅ ꯃꯥꯒꯤ ꯈꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯂꯦ꯫ ꯈꯥꯎꯒꯤ ꯃꯆꯤꯟ ꯑꯗꯨ ꯇꯞꯅ ꯐꯥꯛꯇꯣꯛꯂꯒ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯤꯡꯁꯦꯜꯒꯤ ꯑꯀꯣꯏꯕꯗꯨ ꯈꯥꯎꯒꯤ ꯃꯆꯤꯟꯗꯨꯅ ꯈꯨꯝꯖꯤꯜꯂꯒ ꯃꯤꯡꯁꯦꯜꯗꯨ ꯀꯩꯔꯣꯝꯗ ꯑꯣꯟꯁꯤꯟꯕꯣꯏꯔꯦ꯫ ꯃꯤꯡꯁꯦꯜꯗ ꯇꯥꯔꯤꯕ ꯃꯁꯥꯒꯤ ꯃꯃꯤ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯀꯩ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯃꯌꯥ ꯈꯤꯒꯠꯇꯨꯅ ꯉꯪꯂꯨꯕꯕꯨ ꯃꯃꯤꯗꯨꯅ ꯃꯌꯥ ꯈꯤꯒꯠꯂꯛꯄ ꯑꯗꯨꯗꯗꯤ ꯀꯩ ꯑꯁꯦꯡꯕꯗꯨ ꯆꯤꯡꯅꯕ ꯄꯣꯛꯂꯦ꯫ ꯂꯝꯕꯣꯏꯕꯅ, "ꯍꯥꯏ ꯇꯧꯔꯨꯅꯨ, ꯅꯪꯕꯨ ꯐꯥꯔꯤꯕ ꯑꯁꯨꯝꯍꯥꯏꯅ ꯃꯥꯕꯨꯁꯨ ꯑꯩꯅ ꯐꯥꯔꯗꯧꯅꯤ꯫ ꯉꯥꯏꯈꯣ, ꯇꯞꯊꯧ" ꯍꯥꯏꯗꯨꯅ ꯈꯥꯎꯒꯤ ꯃꯆꯤꯟ ꯑꯗꯨ ꯈꯔ ꯐꯥꯖꯤꯟꯅꯗꯨꯅ ꯃꯤꯡꯁꯦꯜ ꯃꯅꯨꯡꯒꯤ ꯀꯩꯗꯨꯕꯨ ꯊꯦꯝꯕ ꯁꯥꯖꯤꯟꯅꯕꯗꯒꯤ ꯑꯁꯦꯡꯕ ꯀꯩ ꯑꯗꯨ ꯊꯥꯖꯔꯗꯨꯅ ꯁꯣꯏꯗꯅ ꯐꯥꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯃꯩ ꯐꯤꯔꯥꯟ ꯁꯥꯅ ꯊꯦꯛꯀꯠꯇꯨꯅ ꯃꯥꯅ ꯍꯦꯛ ꯉꯝꯕ ꯃꯈꯩ ꯀꯟꯅ ꯆꯣꯡꯉꯒ ꯆꯦꯟꯈ꯭ꯔꯦꯗꯣ꯫ ꯀꯩꯗꯨꯅ ꯑꯀꯤꯕ ꯐꯪꯅ ꯉꯪꯂꯒ ꯆꯣꯡꯗꯨꯅ ꯆꯦꯟꯈꯤꯕ ꯑꯗꯨꯗ ꯂꯝꯕꯣꯏꯕ ꯑꯗꯨ ꯀꯤꯃꯟꯈꯤꯗꯨꯅ ꯂꯩꯕꯥꯛꯇ ꯋꯥꯟꯊꯗꯨꯅ ꯇꯥꯔꯕꯣꯏꯔꯦ꯫ ꯃꯥꯅ ꯂꯧꯁꯤꯡ ꯂꯥꯛꯇꯨꯅ ꯍꯧꯒꯠꯂꯛꯄꯗ ꯁꯤꯡ ꯆꯟꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯄ ꯊꯦꯡꯅꯔꯗꯨꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯧꯅꯔꯦ꯫ ꯀꯩꯅꯤꯡꯆꯤꯠ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯍꯜꯂꯛꯂꯕꯗꯤ ꯀꯝꯗꯧꯅꯤ ꯈꯟꯅꯔꯤꯉꯩꯗ ꯉꯁꯥꯏ ꯆꯦꯟꯈꯤꯕ ꯀꯩ ꯑꯗꯨꯅ ꯃꯄꯥꯝ ꯃꯌꯥꯝ ꯇꯥꯛꯂꯨꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯑꯦꯗꯣ꯫ ꯀꯩ ꯃꯌꯥꯝꯗꯨꯅ ꯎꯃꯪꯒꯤ ꯅꯥꯄꯤ ꯃꯔꯛꯇꯨꯗ ꯁꯣꯔꯣ ꯁꯔꯥ ꯄ꯭ꯔꯣꯛ ꯇꯧꯗꯨꯅ ꯂꯥꯛꯄꯗꯨ ꯂꯝꯕꯣꯏꯕꯗꯨꯅ ꯎꯔꯕꯣꯏꯔꯦ꯫ ꯍꯥꯟꯅꯒꯤ ꯀꯩꯗꯨꯅ ꯉꯁꯥꯏꯒꯤ ꯎꯈꯣꯡꯗꯨꯗ ꯂꯝꯕꯣꯏꯕꯒ ꯁꯤꯡꯖꯟꯕꯒ ꯅꯨꯄꯥꯗꯨꯒ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯎꯔꯗꯨꯅ ꯀꯩ ꯃꯌꯥꯝꯒꯤ ꯂꯨꯆꯤꯡꯕꯗꯨꯅ ꯍꯥꯏꯔꯛꯄꯣꯏꯔꯦ, "ꯇꯣ, ꯑꯥꯗꯒꯤ ꯎ ꯃꯈꯣꯡ ꯑꯁꯤꯗꯅꯤ ꯍꯥꯏ, ꯉꯁꯥꯏꯗꯤ ꯑꯃꯠꯇ ꯉꯥꯏꯔꯝꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯁꯨꯔꯝꯃꯦꯅꯍꯦ." ꯀꯩꯁꯤꯡꯗꯨ ꯈꯔ ꯅꯛꯁꯤꯜꯂꯛꯇꯨꯅ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯃꯗꯨ ꯎꯕꯗ ꯂꯝꯕꯣꯏꯕꯗꯨꯅ ꯁꯤꯡꯖꯟꯕ ꯅꯨꯄꯥꯗꯨꯗ, "ꯀꯔꯝ ꯇꯧꯁꯤꯒꯦ ꯑꯩꯈꯣꯏ ꯑꯅꯤꯕꯣ? ꯀꯩ ꯃꯌꯥꯝ ꯍꯧꯗꯨꯅ ꯃꯥꯏꯀꯩ ꯃꯔꯤꯗ ꯑꯩꯈꯣꯏꯕꯨ ꯀꯣꯏꯁꯤꯜꯂꯛꯂꯦ" ꯍꯥꯏꯕꯗꯒꯤ ꯁꯤꯡꯖꯟꯕꯗꯨꯗꯤ ꯃꯄꯥꯡꯒꯜ ꯀꯟꯕꯅꯤꯅ ꯁꯤꯡ ꯆꯟꯅꯕ ꯊꯥꯡ ꯑꯗꯨ ꯃꯅꯤꯡꯒꯣꯡꯗ ꯌꯦꯞꯁꯤꯜꯂꯒ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯎ ꯑꯗꯨ ꯇꯥꯞ ꯀꯣꯟꯗꯨꯅ ꯇꯥꯞ ꯀꯥꯈꯠꯈ꯭ꯔꯦꯗꯣ꯫ ꯂꯝꯕꯣꯏꯕ ꯅꯨꯄꯥꯗꯨꯗꯤ ꯃꯁꯥ ꯁꯣꯟꯕꯅꯤꯅ ꯎ ꯀꯥꯒꯦ ꯇꯧꯔꯨꯕꯁꯨ ꯀꯥꯕ ꯉꯝꯗ꯭ꯔꯦ, ꯆꯦꯟꯁꯤ ꯍꯥꯏꯕꯁꯨ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦ꯫ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯟꯕꯗ ꯈꯟꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯑꯗꯨꯝꯍꯥꯏꯅ ꯎꯔꯨ ꯂꯩꯗꯨꯅ ꯖꯒꯣꯏ ꯁꯥꯔꯛꯂꯦ꯫ ꯀꯩ ꯃꯌꯥꯝꯗꯨꯅ ꯂꯝꯕꯣꯏꯕꯒꯤ ꯖꯒꯣꯏꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯎꯊꯛꯇ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯤꯃꯟꯈꯤꯕꯗꯒꯤ ꯃꯊꯪ ꯑꯁꯨꯝ ꯀꯥꯈꯤꯕꯅ ꯎꯇꯣꯟ ꯂꯣꯝꯃꯕꯣꯏꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯥꯅ ꯃꯈꯥꯗ ꯀꯩꯁꯤꯡꯗꯨꯒ ꯂꯝꯕꯣꯏꯕ ꯅꯨꯄꯥꯗꯨꯒ ꯀꯔꯝ ꯇꯧꯔꯤꯕꯒꯤ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯎ ꯑꯀꯪꯕ ꯑꯃꯗ ꯍꯦꯛ ꯉꯥꯔꯨꯔꯦꯗꯣ꯫ ꯑꯗꯨꯗꯒꯤ ꯎꯁꯥ ꯑꯀꯪꯕꯗꯨꯗꯒꯤ ꯊꯣꯔꯛꯄ ꯇꯦꯔꯥ ꯀꯛꯆꯦꯡ ꯑꯅꯤ ꯑꯍꯨꯝꯅ ꯅꯨꯄꯥꯗꯨꯒꯤ ꯃꯈꯣꯏꯗꯧꯗ ꯑꯃꯨꯛꯇꯪ ꯆꯤꯛꯄꯕꯨ ꯅꯨꯄꯥꯗꯨꯅ ꯃꯟꯈ꯭ꯔꯗꯨꯅ ꯎꯁꯥ ꯑꯀꯪꯕꯗꯨꯗ ꯌꯥꯟꯗꯨꯅ ꯈꯥꯡꯕꯗ ꯎꯁꯥ ꯑꯗꯨ ꯄ꯭ꯔꯣꯛ ꯂꯥꯎꯅ ꯇꯦꯛꯇꯨꯅ ꯀꯩ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯙꯝ ꯂꯥꯎꯅ ꯍꯦꯛ ꯇꯥꯕꯣꯏꯔꯦ꯫ ꯈꯨꯗꯛꯇꯨꯗ ꯂꯝꯕꯣꯏꯕꯗꯨꯅ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯇꯤꯡꯈꯠꯇꯨꯅ, "ꯍꯣ, ꯃꯌꯥꯏ ꯊꯪꯕꯒꯤ ꯑꯆꯧꯕ ꯑꯔꯥꯡꯕꯗꯨ ꯍꯥꯟꯅ ꯐꯥꯔꯣ, ꯅꯝꯃꯣ" ꯍꯥꯏꯅ ꯂꯥꯎꯔꯛꯄꯗ ꯃꯇꯥ ꯆꯥꯃꯟꯈ꯭ꯔꯗꯨꯅ ꯀꯩ ꯃꯌꯥꯝꯗꯨ ꯈꯥꯡꯃꯟꯈ꯭ꯔꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯀꯥꯏꯗꯨꯅ ꯆꯦꯟꯈ꯭ꯔꯕꯣꯏꯔꯦ꯫
ꯎꯁꯥ ꯑꯀꯪꯕ ꯌꯥꯜꯂꯨꯕꯗꯒꯤ ꯇꯦꯛꯇꯨꯅ ꯎꯁꯥꯒ ꯀꯣꯟꯅꯅ ꯇꯥꯔꯛꯄ ꯁꯤꯡꯖꯟꯕꯗꯨ ꯃꯔꯥꯏꯕꯛ ꯐꯕꯗꯒꯤ ꯑꯁꯣꯡꯕ ꯎꯅꯥ ꯋꯥꯅ ꯃꯊꯛꯇ ꯇꯥꯔꯛꯄꯗꯒꯤ ꯑꯁꯣꯛ ꯑꯄꯟꯗꯤ ꯊꯣꯏꯗꯣꯛꯅ ꯌꯥꯎꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯄꯥꯈꯠꯈꯤꯕꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯋꯥꯟꯊꯔꯨꯔꯕꯣꯏꯔꯦ꯫ ꯂꯝꯕꯣꯏꯕꯅ ꯃꯀꯣꯛꯇ ꯏꯁꯤꯡ ꯌꯩꯕꯤꯕꯗꯒꯤ ꯂꯧꯁꯤꯡ ꯇꯥꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯈꯨꯡꯒꯪ ꯇꯥꯟꯅ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯑꯁꯨꯝꯅ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯂꯩꯕ ꯂꯝꯕꯣꯏꯕꯅ ꯃꯥꯒꯤ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡꯅ ꯀꯩ ꯇꯥꯟꯗꯨꯅ ꯃꯁꯥ ꯃꯊꯟꯇꯒꯤꯗ ꯅꯠꯇꯅ ꯁꯤꯡꯖꯟꯕ ꯅꯨꯄꯥꯗꯨꯒꯤ ꯃꯊ꯭ꯋꯥꯏꯕꯨꯁꯨ ꯀꯟꯈꯤꯕꯣꯏꯔꯦ꯫ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯃꯌꯥꯝꯅ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ, ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯣ꯫ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫